Ministry of Home Affairs के Advisor N.E. A.K. Misra Imphal da leiri Kuki MLA sing government sembada yauduri haidi numit kharani ki manungda Manipur da popular government ama semlaba yai haina BJP MLA sing ki marakta kanna ngangna ba amadi Kuki zo lup sing na government semlakpada Kuki zo MLA sing yauba yaroi haiba akan wafam sing thamnarabasu center na su popular government ama semna bu honari amadi maduda Kuki zo MLA sing soidana yaurba yana lei haina thajaba yaba paw gili khunsing na phongdorakle amarom dana ngarang phangkhiba Kukizo MLA singi mifam amada Kukizo MLA singna akaknaba condition amagi makhada anoba government semlakpada yanaba leire hari thajaba yaba pawgili khunsing na hai ngarang ge Assam gi Khanapara da leiba hotel amada Kukizo MLA singi mifam ama pangthoktuna Manipur da anoba popular government semnaba gi matang da kupna khana naina khre ngarang gi mifam adu da saruk yakiba Kukizo MLA singna akaknaba mifam amagi makhada Manipur da popular government semlakpada saruk yaba haina yana ki hari akaknaba condition adudi government semda yauksellaga makhogi separate administration gi demand da government aduna sawgatpa haiba sini ngarang gi mifam adu da saruk yakiba Kukizo MLA singde haukolet kipgen nemsa kipgen lenzama hauke paulelan haukip amasung silun thang ni hari saruk yakidaba MLA sing adudi MLA khawte kemneo hang sing bungzagen balte ngursangru sanate amasung letpaw haukip ni hari ngarang gi mifam adu da Kukizo MLA mangana saruk yakidrabasu yaukiba MLA singna lawkiba warep adubu sapchana sawgali haibagi thajaba pirakle haina thajaba yaba pawgi likhun singna phongdorakle anoba government sembada Kukizo MLA singna yauksenaba ngarang gi mifam na warep lawkibaga loidana ngasisu Kukizo MLA singa Kuki UG singi apunba body ani KNO amasung UPF ka Assam gi mafam amada mifam pangthoktuna wa khanagani hari ngarang gi mifam asida Ministry of Home Affairs da awang pok lamdam gi advisor oibata natana awang pok lamdam gi khulai paiba lup singa government ka wari sanabada interlocutor oina saruk yadura lakliba A.K. Misra yaurba yai haidi ngarang gi mifam da saruk yagani haina thajanariba A.K. Misra Manipur da lakre hari amoram da atopa pawgi lekhun singna hai anoba government ama semnaba center na akanaba ongda thabak lokhalakpa sida Kukizo MLA singsu soidana yaukhiba yabage thajaba leibana maram oiduna government sembada yauksinba pamdaba Kukizo look mayamna thabak sing lokhalakuna akanu ongda campaign sing sathari Kukizo MLA sing marakta MLA ani natraga ahom anoba government sembada yahonbagi apamba leiba kangbu su yawbaga loinana Kukizo mihut sing marakta minister ahum hekta phangmagi thajaba leitabana MLA ani di suksoi soidana minister oina government semlakpada yahonba wafam sing pukhanaba su yawre hari MLA ahongi maming panabada su amadi ani gi maming panabada MLA amagi di maming di adumak yawdu yawi hari Manipur gi apunba Kukizo MLA taragi manungda taret na BJP gi MLA singni atai di independent amasung atai party singgi mihut singni hari Sursanpur dagi Kangpokpi phaunaba German road matam kaktana thinjin khre gari sama hena panduna leire Kangpokpi district ki new kai thelma BPS na konba NH37 manakta leiba ireng naga khulda su taunariba KNFP kadar singna thasagi taramathoi da khulai paiduna laklaga khullasi public property ke athugaiduna mahalambata natana khulgi memorial stone da Kukilen amasu stay away haba wafam sing thajilambagi mayakta khuishaunaraba khunja singna pendaba kholau sing lauraduna khulla si phauduna chaliba Sursanpur amasung Kangpokpi phaunaba German amadi Tiger Road ngarangdagi hauduna matam kaktana thinjin nahandagi hauduna matam kaktana thinjin khibadagi lambi asida chathok sin tawba gari sama hena panduna laikhre hari nakalamaromda Liangmai naga singi blockade handokhanaba Kuki lup singna SP da taksin khre hari Sursanpur amasung Kangpokpi anigi fauna haliba lambi da Liangmai naga singna lambi thingbagi kongjang sangsileba si khudakta handokhanaba Kukizo civil society organization singna SP Kangpokpi da memorandum ama ngarang pisin khre memorandum adu Kuki NP Sadar Hills Kuki Chiefs Association Committee on Tribal Unity Kotu Thadau NP Gangte Tribal Union Wi-Fi People's Council amasung Kuki Women Union Sadar Hills ki lutsingba singna ponna sign tawduna pisin khibani lutsing asina lambi chathok asin tawbada ngahak leitana athengba piba asina miyam da tangdu leitaba leihaloi hairi 2023 gi May 3 da irang thokpa haurakpadagi Kuki zora taba lamsing phaunaba yaba lambi ase liangmaina khundaba mafam phauduna chatpa sinatana topa leite lambi ase hek thenglabadi Kuki zo sima chathok asin tawbada hak thengnana apanba piri meite amasung Kukizo Kanglop singi marakta hojik leidiba conflict asida
atamna yaudaba group singna sizinari liangmai naga group singna athengba thamjinduna kukijo area singda negative impact piri hainasu memorandum aduda palle tha sigi nipanda kharam wifi khulda chathakiba attack adu illegal farming amasu drug activity gini haina lana pawthokle ekthokaba numita irek naga khulmanakta chathokasin tawbada thingba thamle masina area aduda chathokasin tawba yahandre amasu tension hena lehale hari kukijo village volunteer singbo insurgent oina lawduna khulai paiba jelaro united front JUM amasung foothill naga group singna misam singda harassment pire blockade ase illegal oibani hairaduna kukijo loop singi miyamdagi district administration amasung police na pung nipunipan gi manungda miyeng sangduna lambias da maning tamla satpa phanghangadabani karigumba action amata lokatrabade miyamna khongjang sangsalapda loop sing asina daita lawroi hairi Manipur gi phibam phagale hana army chief da phongdokkhre government na lokhalakpa khongthang sing amasung security force sing na neutral oina manung mapan phawna thabak tawduna amasung lokhatham thokpa phirep lawduna chatharakpadagi kumja 2025 ta Manipur gi phibam mapung phana phagalakpa oki haina Indian Army ki Chief General Upendra Dwivedi na phongdokkhre awangnopo state sing ge oina yenglabasu General Dwivedi na hai armed forces sing na kanna honaba amasung civil administration na mateng pangladuna Manipur da ahongba lakpani haike Manipur da Duran Club Football Tournament pangthokiba sina Manipur gi law and order fagale haiba utpagalonana miyam gi thajaba hengat hale hari cultural festival sing amasung phurup sing gi oiba thoram sing pangthokpa si Manipur gi tangdu leitaba hanjilakpagi mayek laraba khudam oiribani atopa ahongba amana sahi adugi September thada kuki khulai paiba singa suspension of operation makha sangthana sanakhiba asini masina irang hantanbaga loinana wari sanabagi mafam ama kanba ngamlebani General Dwivedi na hai security gi asset khongpham amasung governance ki khongthang asina lamdam asida ingtapa amasung tangdu leitaba phibam ama lakhanabagi lambi oidibani haina mahana makha takhe January 13 da Manipur da khundariba yellow phurup singi oiba apunba khongset ama chatkadauri Manipur da ingtapa hanjilaknaba India lagakna tharakhiba Central Security Force yellow mingaknaba natte makhoina semgatkhiba sin kuki narco terrorist ngaknaba ni hana phongdokkhre Manipur gi laimai da India lagakna 2005 amadi 2008 adwaidagi mitop sing pusilaktuna khulai paiba narco terrorist sing semgatuna lamdam asigi yellow mi sing da lan tahala i haiba khudam ngasidi phangle hana kokomina phongdorakle ngarang lamphel da leba coordinating committee on Manipur integrity kokomi gi office da pangthokhiba pawgi mi pham amada wafam sing asi kokomi gi convener khuraijam athobana phongdokladuna makhata na hai India lagakna Manipur gi yellow mi sing gi mathakta lan tahanaba narco terrorist sing semgatle haibagi khudam haibabu kangpokpi district ki ireng naga village da lenga ka su agreement khuyek pinariba KNP gi tiger Kuki MLA Meeoi amana khulgi ning thauda phone toroktuna ki halakpa khagnatana KNP gi kedar kuntra hena makota khulai matik chana paiduna ireng naga village ki khul manung da sanglaktuna khunja singda akia khang piram leba sine hare kedar sing aduna lakpa matam da mafam da Manipur police amadi Central Security Force sing lai adubo kedar sing adu phajin punsin bagi mohota tumina yengduna lai khebasina India lenga ki proxy war mayek singhale Manipur da khundam nariba yellow phurup singna lamdam asida ingtapa hanjilakna ba kanna honari tanja asida ireng naga village da thokiba thodo aduna India lenga ki Manipur miyam da minamba agreement su hairaga khangnariba asigi marumda lamdam asigi yelhomi miyam ki hanba yanaba narco terrorist sing semgatle masi India lagakna Manipur miyam da zatharakpa aggression ki saruk amane India lagak ki proxy war da ahongba laktriba makhai lamdam asida ingtapa hanjilakpa ngamloi lamdam asida ingtapa hanjilakna ba amadi miyam ki punsi lanthong ngang nabani haiduna tharakhiba Central Security Force yelhomi miyam ngang naba oiramdre makhoina semgatleba narco terrorist ngang naba oiramlei rasing asi maglamdam asida thogliba irang asi India lagak ki policy na thokhan khibani haina phongdokhe Maramaduna India lagakna lamdam asigi yellow mi singda akia khangpi naba semgalakiba khulai paiba narco terrorist amadi makhoina sathariba proxy war asigi mayakta lamdam asida khundam nariba yellow mi khudimaki oiba apunba miyam gi khongsat ama sahi asigi January 13 da chatnaba sem sare loinana makhata na Manipur gi mafam kya da CSO club maira paibi mahiroi transport amadi senpham kya da leibiriba singna amuba masugi base thetpa phiral thetuna amadi maira gi release satpana singba tongan ba khongjang kya changsinna ba warep laure hana phongdokhe ningthijana electric fitting tawramdabana miyam gi khongjang da sarugya ba chalingai da mai chaklamle hana bembem na phongdorakre
ꯀꯨꯝꯖꯥ 2024ꯒꯤ ꯖꯅꯋꯥꯔꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯎꯂꯧꯗ ꯁꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯖꯐꯝ ꯂꯧꯍꯜꯂꯛꯂꯤꯕ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯛꯂꯤꯕ ꯏꯃꯨꯡ 113 ꯂꯣꯝꯒꯤ IDPꯁꯤꯡꯗꯤ ꯅꯍꯥꯟ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯥ ꯑꯅꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠꯇꯤꯡ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯗꯕꯗꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯅ ꯑꯀꯤꯕ ꯄꯣꯛꯍꯜꯂꯦ꯫ ꯅꯍꯥꯟ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯈꯤꯕ IDPꯁꯤꯡ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯇꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯔꯟ ꯃꯩꯇꯩ ꯆꯍꯤ 30 ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯕꯦꯝꯕꯦꯝ ꯆꯍꯤ 32ꯅꯤ ꯍꯥꯏꯔꯤ꯫ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯕꯦꯝꯕꯦꯝꯒ ꯎꯅꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯅꯍꯥꯟ ꯑꯁꯤ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯗ ꯂꯩꯃꯤꯟꯅꯕ IDP ꯑꯌꯥꯝꯕ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯄ꯭ꯔꯣꯇꯦꯁ ꯌꯥꯎꯕ ꯆꯠꯂꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 2-3ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯁꯥꯕꯤꯗꯨꯅ ꯊꯝꯂꯤꯕ ꯌꯨꯝꯁꯤꯗ ꯐꯤꯠ ꯇꯧꯔꯤꯕ ꯃꯩꯒꯤ ꯋꯥꯌꯔꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤꯗ ꯃꯩ ꯆꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤꯁꯤꯗ ꯂꯩꯕ ꯏꯆꯦ ꯑꯃꯒꯤ ꯀꯥꯁꯨ ꯃꯩ ꯆꯥꯛꯀꯦ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯗꯕ ꯃꯇꯝ ꯑꯣꯏꯕꯅ ꯀꯟꯕ ꯉꯝꯍꯧꯈꯤ꯫ ꯅꯍꯥꯟꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯌꯥꯝꯕꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯄ ꯌꯥꯎꯅꯕ ꯆꯠꯂꯤꯉꯩꯗ ꯀꯥꯒꯤ ꯃꯩ ꯍꯧꯔꯛꯄꯅꯤꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯍꯥꯟꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯌꯥꯎꯍꯧꯗꯕ ꯏꯆꯦꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯩ ꯍꯥꯟꯅ ꯀꯥꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯂꯨꯕꯗ ꯀꯥ ꯑꯗꯨ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯔꯦꯂꯤ ꯌꯥꯎꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯁꯨ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯃꯩ ꯇꯨꯝꯅ ꯊꯥꯕꯤꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯉꯥꯛꯅ ꯌꯨꯝꯁꯤꯗ ꯊꯝꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯗꯕꯅ ꯑꯃꯨꯛꯀꯁꯨ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯦ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯅꯝꯕꯣꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯦꯝ ꯑꯁꯤꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ DC ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯗꯤ ꯌꯦꯡꯁꯤꯜꯂꯗ꯭ꯔꯤ ꯑꯃꯗꯤ ꯑꯃꯥ ꯑꯇꯥꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯈꯛ ꯂꯩꯍꯧꯔꯒ ꯃꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯝꯗꯧꯍꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯄꯨꯝꯅꯃꯛ ꯀꯤꯅꯔꯦ, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗꯀꯤ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯌꯔꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯤꯟꯗꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 94ꯅꯤꯗ ꯍꯤꯟꯗꯨꯒꯤ ꯃꯤꯑꯣꯏ 12 ꯍꯥꯠꯈꯤ ꯍꯥꯏꯔꯤ ꯌꯨꯅꯤꯁꯀꯤ ꯂꯩꯉꯥꯛ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯤꯟꯗꯨ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯇꯣꯞꯄ ꯍꯤꯟꯗꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯃꯤꯌꯥꯝꯅ ꯐꯨꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯌꯥꯝꯅ ꯐꯨꯗꯨꯅ ꯍꯥꯠꯈꯤꯕ ꯍꯤꯟꯗꯨ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯁꯃꯤꯔ ꯀꯨꯃꯥꯔ ꯗꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯊꯥꯔꯒ ꯅꯨꯃꯤꯠ 92ꯒꯤ ꯃꯅꯨꯡꯗ ꯍꯤꯟꯗꯨꯒꯤ ꯃꯤꯑꯣꯏ 12 ꯍꯥꯠꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯕ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯍꯩꯔꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯔꯤꯐ ꯑꯣꯁꯃꯥꯟ ꯍꯥꯗꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ, ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯃꯤꯔ ꯀꯨꯃꯥꯔ ꯗꯥꯁ ꯐꯦꯅꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯥꯒꯣꯟꯕꯨꯌꯥꯟꯗ ꯑꯣꯇꯣ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯕ ꯃꯇꯨꯡ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯃꯤꯔ ꯗꯥꯁꯀꯤ ꯍꯛꯆꯥꯡ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯌꯥꯗ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯤꯖꯤꯟꯕꯗ ꯐꯪꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯂꯤꯕ ꯑꯗꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯗꯨꯅ ꯃꯤ ꯍꯥꯠꯄꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯂꯤ ꯍꯥꯏꯅꯁꯨ ꯃꯔꯥ ꯁꯤꯈꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯟꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯄꯣꯈꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯨꯟꯆ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯄꯔꯤꯡꯗ ꯂꯥꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯉꯔꯥꯡ ꯂꯦꯟꯗꯃꯥꯏꯟ ꯀꯌꯥꯃꯨꯛ ꯄꯣꯈꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯃꯩ ꯆꯥꯛꯄꯗꯨ ꯅꯍꯥꯟ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯕꯥꯂꯥꯀꯣꯠ ꯁꯦꯛꯇꯔꯒꯤ ꯕꯥꯁꯨꯅꯤ ꯐꯣꯔꯋꯥꯔꯗ ꯑꯦꯔꯤꯌꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯉꯔꯥꯡ
Menjar sector da sumakata na sandoraki makoina haiki lamai jalakpaduda ngarang landmine tara hena pokhairaki adubu landmine sing pokhairakpa aduda misimina thopadi leite haina phongdokladuna makoina haiki lanmai sak dibadu laksanaba hojik leptana honade panba yabdi ngaukhai wangmadagi terrorist sangsilaknaba honarapa thingnaba khongthang saruk oina line of control paringda landmine sing phomduna thamlebani haide West Bengal da Nipah virus ni singnaba case ani thengnare haide West Bengal ki North 24 Parganas district da leba private hospital amada thabak tawba nurse ani Nipah virus ki layong ulakhibaga loinana makhoigi sample sing test tawnaba thakre haina State Health Department ki official amana phongdokhai official du gi matungina nurse ani du amana nupani masung atopaduna nupini amadi makhoigi phibam ka hena lori official duna PTI da haiki nurse animak North 24 Parganas district ki Barshat leba hospital amada punna thabak tawbani makhoi animak Nipah virus na naramba yai thajabak loinana test tawnabagi damak makhoigi samples sing AIMS Kalyani da thakre haina mahana phongdokhe pana haiki nurse ani dugi marakta amana Nadia district tagini amsung atopaduna East Burman district ki Katwa dagini makhoi anima hojik makhoi da thabak tawriba Barshat ki hospital aduda admit tawtuna leiri haina phongdokladuna official duna haiki makhoi ventilator hatuna isolation water thamli haide Trump na Iran da air strike tawge khalle US na leba asigi citizens sing khudak da Iran thadok na bakhangat khre hadi Iran da protesters sing thingna ba government na akan ba thabak sa tharakada ba ama thingna ba Donald Trump na Iran da air strike sing sa thage khalli haina White House na ningthau ka ba namit da phongdora khre Iran na lambi sing da miyam hat bugi thabak sa thari haina White House na haike adubu Trump na diplomacy ki da mak lambi amadi thong hang tu na thamle Iran na Trump gi special envoy Stevie Witkoff ka private discussion sing da yamna Taiwan na wa amangang li haina press secretary Caroline Levitt na phongdokhe nakalamram da US na leba asigi citizens sing khudak da Iran thadok na bakhangan khre haidi Iran da tangdu leita da ba hengalok pa loina na US na Iran da leba asigi citizens sing khudak da Iran thadok na bakhangan khre haujimak Iran thadu haina State Department na chalaiba virtual embassy Tehran na ningthau ka ba numita security alert amada lauthokhe amasung US government gi mateng yaudana Iran thadok na ba thorang tawna ba American sing da taksin ki haide